अहानबदा Sikhraba Kuki singgi emung manungda mateng pangkhre Zangana domna project na hojik thokli birang asida laikhidrab Kuki singgi emung manungda sel yauna mateng pangkhre hauju pawda laikhidraba miyoi nifuga nipani emungda mateng pangkhre haidi kumja English ngani ga kunga mari gi jun taraga manga digi Kuki Women's Organization for Human Rights na hodokhi Project na ahan batagak to Sampur gi emung taraga ni thoda mateng pangki ani subu tangkak to August thada emung taraga tuk to mateng pangki organization asigi makhada pdb sel gi mateng asiti emung amam da lupa lak amagi sanpham ga loinana Kuki NP Manipur gi maike digi memento traditional salna singba ningsing khudul oin pi khiari Kuki Women's Organization for Human Rights ki wang loi Rebekah haokip na hai India mas mapale bak sin lairib Kuki no pis no punsilaga khaigana basanpam singna khongkolaga thamjari hanbada CMN beren sindo kadabani haina Prime Minister da pisin ki basi role da Minister Bisorji ki sahi yauri badu masa khanglamdre lamdam sida ain kaina sangsilakpa mi top tan thokna bo hona ruba masum drug thingna bo hona rubadagi illegal immigrants singna irang si thwalakhi bani CM na pekhaliba khongthang si tungi mirol gini apaba khongthang ni tha sigi taraga manga New Delhi da state asida haujuk thoklibi irang siga mari leina Ministry of Home Affairs na host oiraga Kuki naga musumaite gi legislature singwari sanabas kiba khongsat adugi manungda BJP gi MLA taraga mapana Minister N Biren mapam laukthoknaba Prime Minister ayib sirol pisinbada yauriba Minister Bisorji ki sayedu mahak masadi khangandre sirol pisin kiba numit adumaki athengba Minister Bisorji na Minister telephone call toraktuna maki sahi sarga Prime Minister CM laukthoknaba memorandum pisilamre madura mahaki knowledge amat leiti haina khangalakhi haina press na phango paw amana hai iramasigi matang da ngasi First MR gi parade ground pangthokiba chamaga kunthrago humdoi subu Manipur Police Rising Day ceremony gi sideline na permission unaba mada Minister Bisorjan haikibada haujik lairiba government asigi leadership change tawbagi knowledge amata mahak laiti se Minister N Beren lakthoklaba yai haina media ra phongdoknariba sing adu aranba pawni iramasigi matang da mangonda knowledge amata laiti makhatana sumasigi matang na comment piningai laiti haina phongdokhi haokiba numit kharanigi mamangda BJP gi MLA taraga mapana Prime Minister Narendra Modi da Minister N Biren mafam sindoknaba sena tarukpan memorandum ama pisilamle hairiba memorandum adu speaker te Sikhraba Minister Bisorjan masu Minister Kemchan yaur haina phongna kibadu gi matangda permission hangkiba wohangi pakumda Minister Bisorjan makhatana haikibda sena ani pan memorandum ama Minister N Biren sinbegi matang media da circulate toraklibado maki knowledge amata leti media da circulate torakhiba letter adu kaya yamna sumbano haiba mahakna verify tobungamde mak expert ama sunati haina phongdokhi amaramda ngasi First MR parade ground da pangthokiba Manipur Police Rising Day thoramga mari lengana Minister Bisorjan chief guest ki role piraduna haikibada stera sida police ki maikei de law and order maintain tawnaba masum drug ki weba thawong sing thingnaba yamna kan honari Police ki mating yautuna Forest Department khaktana ain kaina miyoi kyana umang kokthoklaga popi thana bo hotnari besing asi athing bangamloi aduba police na popi thari besing maru phongna mutana ba drive sathari basi singthani ngaini lamdam asida illegal oina lairiba ain kaina sangsilakhiba mitop singa sathariba illegal activities samasum drug lalonbagi thawong kya satharakpadagi punamak singa si thinga basi minister na hotna rubadagi irang asi tholakhibani illegal immigrants singa sina park sana hingsa gi thawong kya satharakpa sina state asida hauji ne tada ba phibam ama oiri hanisu paus na makhata na phongdorakli makasa tharak poina to pa Manipur ingbagi sang Celsius degree taraga mapanokhi haokiba pung kunga mari asida Manipur ingbagi sang Celsius degree taraga mapan oiki loina na sabagi sang na Celsius degree 27.2 oiki haina lamphel pat leiba ICAR Agro Med Center dagi phangbo report amana haidi report asigi matungina haokiba pung kunga mari asida sukiba nongi sang na millimeter 9.5 oiki haidi nakala maromda India Med Department Med Center Imphal dagi phangbo report ki matungina lakadoriba nongmani ne sida Manipur makhata na nong surabu ya haidi loina ngasi gi oina kamjong technopal sandel amadi kaksing gi mafam khara nong surabu yai haina su report piri atopa pawmana maring phuruki lam lagi kumai pangthokre sai khuding gi pangthoktuna lakpa maring phuruki lam lagi kumai kumsi sai gi oina su wai thau phunal maring khunjaw pangthokre sai amagi
Sanau tangba lamlai kumai asi sahi khudingi maring phuruki khul mayam punsilaga pangthokpane dubu kumsi sahi ki oina di laibak ki lairiba irang asina maram oiraga khul khulda afaba numit yenglaga pangthoknari kumai asiga mari lainana phunal ningthau telhaiba lai committee ki secretary a moshil na phungdokhibada kumai asi sahi gi phau karakadabadagi mangoinana sanau tangba haina pangthokpa kumaine kumai sahi khudingi mera thagi ani suba sayol pangthoknai Komsi sahi ki oina di laibak ki lairiba irang asina maram oiraga khara thengna pangthokle haikena su paus na makhatari atopa paumana Khorambal Kaithel Phambi Sing irang horakre Social Welfare Department Khorambal Ima Kaithel Potham Makhada Khong Panchilambagi Mayok the Kaithel Phambi Sing irang horakre Khongjang adura saruk yakiba Khorambal Ima Kaithel Joint Coordinating Committee KIKCC ki convener Laisram Meman Hai Mahut Amadi IMC ki Makada Ladiba Kaithel the Social Welfare Department Kanada Sutaklamdana Thong Panchilamba Lebak Thibani Athuba matamna thong lok thoktrabadi department asigi asaw asang sing sokpanangan ngani mana makata aduna state asigi historicals monuments ngi manungda ama oiriba Khorambal Kaithel da arun athup tawduna ahingda thong panchilamba yaningde mari lenaba mohut department da taklamdana amadi ima singda khanglamba tak leitana social welfare department na thika lawram liba si asaw asoiba mani Kaithel asida social welfare department na thika lawba ima sing taklamdana ningba apamba tawbu yabi hak leiteki potpham makhada thong panchinba asina posei thamba sandabigi mathakta posei leiblakpa madi yoliba singda asu apan yawba mai unai phawba mai unai laita laira sing mating pangna laiba social welfare department na naronda thika lawduna paisa tana ba honariba si khudaktagi lepkadabani natrabade Kaithel phambi singna akanba khongjang sangsilagani hainasu laisram memana phongdokhi Makasa tharak poina kanglai pak ki mairagi editorial myam na thamjagi MLA sing amat toina laiba ki thaudang lomina phamthoi Manipur ki MLA humphu laibi ki manungda tarana Manipur thugaina asauba thaudang loduna leiri habisi laiba myam puna mangna khangnare Manipur thugaina ba honari be MLA tara asigi mathakta Manipur laingak ama sumbar laingakna lokhat phamthokpa ain gueba thabak sing adu lokhatana free thaduna thamlaibisi laiba myam na mayak sing khangle aduna Manipur gi hauji oiriba phiba masida laihoriba MLA yankhaina amat oina puksel khoijel tinnana yengthina ba haibadu leitana laibak ki oiba thaudang lominaduna ing tapalamdam ama oina ba hona phamthoi yamna nungai tribudi hauju phawbada MLA yankhaina amate hena kokchung sinaduna laibak ki oiba lofam topa thaudang adu lobungamdaduna leidibasini MLA singgi manungda lingjel manadaba amaga tinnaba yanadaba yengthinabagum leiba manbasina aikhogi yeknaba singna iramda Manipur mase tana thugainaba honabada nungaiba haibadu oigadoribani haibisi khangmina batai hauju Manipur gi sathiraba phiba masida laingak thugainaba chief minister gi phamdagi singthanaba lalongsa thaba kya masuri masina yeknaba gi maikaidigi hena khudongchaba pibagum thokadoribani Hauzik oiriba phiba masida Manipur gi laingak ama lairiba si lebak miyam gi oinadi atuki matik saphaba haibatu oiribani masi natana president rule na singba thamlakpa tarabadi laiba asi kangkhong chaiba phibam amada lakadoribani loinana center na tawningba thabak khudimak maning tamna pangthokna bohona rakadoribani chief minister oiriba miyoi sigi asoiba aranba kya lairaba su laingak loima sel amatu oina laliba sengna puthokthuna sumthokna ba honaban aphabo oigani madu natana Usikalak mayu mai thai habadri tandaba phai khwaidigi hena luribasi Manipur gi apunba saktam thugai rakadra haibasini masigi mayek senglaba khudamni kuki singna tongan administration amagi makhada kuki singweba laiba ama semduna kuki len tangani haibasi haujiksu hongma leithri masida barat lengakna karama thabak lokhalakadori bano haiba adusu Manipur lenga amadi miyamna mayek sengna khangmamdri Naga MLA singgi oinati Manipur tongan kuki len sema yaro heba wapham center gi lusingba singda mayek singna phongdok lamkhre heba ya laire haujuk loribadi Manipur lenga lokpham thokpa thaudang adudi Manipur gi apun basaktam thugainaba aphongwa yeknaba singa si maithiba pi babisni maduna oidiba phiba masida miyam gi mihur oidiba MLA yankhaina Manipur gi apun basaktam thugaidana ba lenga sasangi thabak puksiel singna pangthoknaba lokpham thokpa thaudang adu lobu tangai fadi MLA singgi marakta sakti munaba madi yengthina bagi sangwang khalak patarabadi apun bagi panggal thona sagat pahai badu ngamloi doribani aduna Manipur gi apun saktam sing narakpa matamda ireibak Manipur kanana bagi thabuk lokhalakpada miyam gi mihur oiriba MLA singgi marakta poksel khojal tinadrabadi aremba ta aduna tokadoribani
Hauzik Manipur gi oidiba sathiraba phibam asi matau karamna oirakhibano haibado aikhoge lengak loi singna khangpam thui ngasi lengak loi oidiba MLA singna marebak Manipur apunba saktam kaidanaba lawpham thopu thaudang adu lawba ngamdana mamingtegi oina lengak session tawduna lakhibadegi lakhibaki bahina haibdo khangsi lengak loi oidiba singi marakta aswoiba aranma yorak tarabadi aikhoi masel sumthoknaba honagadabani lengak mapu oidiba minister gi mathakta pendaba kiyam leirabusu aranba adu kudombi thinduna taktuna lale hainaba mayek singna khanganduna asumba tawnaba honabada MLA singna amatu oina thaudang lominagadabani maduna tana MLA singi marakta khaibung tanaba loinana misang khomnabagi mawongda leinabagi mawong leibak miyam mamangda phongna ulakpa sidi apabanati leibak asigi mapudi leibak miyam ni haibasisu lengak loisina khangpham thui Manipur thugaina ba honariba Kuki militant sing phawba Manipur lenga amadi center lenga anina laksinba ngamdana lairibasi aikhogi lengak loisingi aswemani aduna kangluk irang asi loisilage haibatarabadi miyamgi mihut oidiba MLA humfun amatu oina punsinduna Kuki militant sing asi mapung pana laksinba ngambatai masing ngamba haibasi miyamgi mihut oidiba MLA yangkhaina amatu oina wakhal manana yengthina ba laitana puksel singna thabak tawminaraba matam adumaktada oithokani haibasi khangwat thabak pangthokpam thui haiba kanglai pakki meragi editorial miyamna thamjari Makasa tarak poina to papauna Mandalay da liba China ki consulate bomb langsinun attack satakhe China ki Mandalay da liba consulate hand grenade langsinun attack tawkrena pawi source amagi matungina phongduli Mandalay gi sanam ya thazi township ta liba khundraga hundoi suba state consulate adu security force na question na tamkhe Mandalay da liba junta gi officer amana phongdokiba warol gi matungina consulate ki yumthak aduda grenade amal taslakhi adubo thoidokpa akupa warol di phongdokhidi China gi embassy amadi junta gi maikei digi hiramasu gi matangda kariguma comment amata piba leithri mamangna Mandalay da political prisoner oiramba man phongdorakhiba warol gi matungina di Chinese consulate adu matam punamakta security gi akanma section thrangla khutna ngak selaga thamani consulate adugi sangpham adu suk matam supagi oina close tawduna thami consulate adugi manak nakpada leidiba lami sarak sing adu su barrier kharaga thamlibani hari Mandalay Thiri football stadium ki manak nakpada leiba China gi consulate aduda junta gi troop amadi payu saukti Malaysia ally singna regular oina petrol satun leibani loinana security gi check sathaduna lakpani hari mafam aduda ahoba pokhai bigi makolta ba phangki loinana military vehicle singna payusti gi members sing puduna consulate adudagi thoki nauna appoint over Chinese consul generals Gauping na August thada office adu hangdokhibani handakta lauthokiba wapham amada junta gi leader min au halaing na China da khongsat pangthoklagani haiba laikhrabani English nganiga sumnagi kunga mathoida Myanmar ku sathakraba matung tarakure lusingba sina China da khongsat pangthok paibis masina ahanbo oigedoriban hainasu paus na makhatana report tawre duga haujiko inati myam paus matang sa lusinjarage mas myam puna nau update ngaminase